Hi ma'am, on hopes mayambu ikonu na koyomjari. Mayambu ikonu na koyomjari. Kogi laiba youth amadi laiba kogi Zaguru lady Oza mayamna hena kambiramani. Sidi aishu wahi amani katang mayam ki kogi Manipur praja mayamda sum phongdokpa sisu adum yaiko. Aduna kisi kitang kaino kitang wahi amani kitang phongdokpa thammoi nuwaitaba thammoi chakpa mayamdo kitang mayamda share tawbadi adum yaidaba. Sida Manipur gi lairiba situation daidi ngahak dairiga pit ngahak dairiga pak kana tawba mayamse yengu matamda aduki matik nuwaitaba haidare kama. Hoi mapanda leiba macha ngai su mama leiba nungsidaba mama leiba pu poklaiba mafamduda ai poklaini akhoi poklai mayamni nungsidaba kanamta leitaba nati adusu mayamna khangbiro kama mama leiba pu tawriba thawdok wathok adai keno tawriba mayamse kanamta share tawdaba nati loina share tawrineba Facebook ta adaidi YouTube ta khatholaga pepa intelligent oiba wa mayam sum depend tawbadudi ai nganghaningde ko koina khoi manung de khitang thamje kamba khoi maitei machagi yu theena ko asai chalaga phang na phongtokpa adaidi kenom tawre na ma tawbja siji tawbiranu khangba Facebook ta adaidi Twitter da bu oiro adaidi Instagram da bu oiro sigum followers mayam yami na followers mayam phawroga adaidi keno tawroga adun kasu kana mate na hero samda ga ka normal lay kanda asa pem tawraga YouTube ta adugumba video tharga adugumba keno tawraga kitang puthorokdo adoksheba khangba sengbaidi na ngai sigare mamangda mayama aigi sinau aigi idaisa ngakadabu mayama sigara adugumju kitang khanbiyo khangba sum kenom tawre kenomna si tawre na sum putorga hayem propaganda toktorpa matamda mine am singba hele khangba amoromde yengurga de nasibo akoina yengpa matamda mine am singba hele kaino ga na saji sawal diba poto sum putorga keno tawde sidaro haigde yam sidaba ya jane khangba ku yu oigira maitei oigira achum maitei ni ko amaromda ai ima poknungdagi horpani moina tawriba nature mayamdo akhoi loi khangini akhoi loi urineba khangba future sida asaigi mama mapa amana warakpa matamda laik tamgadobani mingonda khanaba hoba yade mingonda keno tawba yadawe haibase macha ngai amatta senadraba maleba khangaba aduna ma chakningba ma tawningba asa ichani ngaujajanu ichani langjajanu na loina thadoga thambagi type sum tawlagba man horadi sei 13 ki angangai do man horadi mana kapadi amadi sonda phamba leidoni amadi asonda chokri da sumana para haira phamba leidoni aduga kok sana leidoni kama adu kitang khanbiro kama Manipur da leiba parja mayam Manipur da leiba ichinau mayam ji khangba adugumje ai kitang haijaning sigumba mayam ji maraksida kaino ga na thoiba thawdokse kaino ga na mase kuki kanguna kuki gi ichinau mayam na Manipur gi parja mayam tainarakpat hauji attack tawridana no hingwai kaidong da khangba noi hallu back out to noigi napunsi do back out to raga chatlu khangba singnarakpa taagadi singnabai matungina singnabagi horakani haibase simdi khangbiyoba si maitai masangai da I ama katang lei haibase si katang khanglo noina lan phan tawsanu noina central na jalaga phana hairujanu akhoi ama katang lei adubu back out tobiyu kaino ga India government noida sana ningba mong sana kani hayeng khar le kanda jap man namakane se lungup tawna kamba lungup kangena lungup adumaina jap namakane aduna kitang hallo kamba isin nauni
ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯈꯟꯅꯍꯜꯂꯤꯕ ꯆꯩꯅꯍꯜꯂꯤꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯊꯤꯗꯣꯛꯄꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯗ ꯕ꯭ꯂꯦꯝ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯁꯦ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯤꯀോ ꯀꯩꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯨ ꯀꯗꯥꯏꯗ ꯐꯪꯗꯣꯏꯅꯣ ꯅꯪꯗ ꯑꯟꯑꯣꯊꯣꯔꯥꯏꯁꯀꯤ ꯋꯥꯈꯟꯗꯣ ꯈꯜꯂꯛꯀꯅꯣꯕ ꯅꯣꯡꯃꯇ ꯆꯥꯛꯈꯣꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯏꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯦ ꯅꯪꯒ ꯑꯩꯒ ꯃꯨꯟꯅꯔꯒ ꯆꯥꯅꯔꯤꯅꯦꯕ ꯅꯪꯒ ꯑꯩꯒ ꯐꯣꯏꯅꯔ ꯆꯥꯅꯔꯤꯅꯦꯕ ꯑꯗꯨꯐꯥꯎꯗ ꯅꯁꯥꯅ ꯈꯤꯇꯪꯗꯤ ꯈꯜꯂꯣꯗꯅ ꯅꯣꯏꯁꯨ ꯈꯪꯕ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯁꯦꯡꯕꯩꯅꯦ ꯃꯃꯤ ꯍꯣꯞꯅ ꯃꯃꯤ ꯍꯣꯞ ꯉꯁꯤꯐꯥꯎ ꯃꯌꯥꯝꯒꯤ ꯑꯐꯕ ꯇꯧꯔꯛꯅꯕ ꯑꯐꯕ ꯂꯩꯔꯛꯅꯕ ꯉꯁꯥꯏꯒꯤ ꯍꯣꯏ ꯃꯌꯥꯝ ꯇꯦꯟꯁꯟ ꯂꯩꯔꯝꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯅꯦꯠ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯃ ꯐꯪꯗ꯭ꯔꯕꯅꯤꯅ ꯐꯪꯕ ꯀꯥꯡꯕꯨꯅ ꯄꯨꯡꯐꯪ ꯐꯪꯕꯀꯣ ꯈꯔ ꯇꯥꯔꯒ ꯑꯗ ꯃꯩꯇꯩꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯀꯨꯀꯤꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯇꯧꯔꯒ ꯂꯣꯏꯅ ꯁꯟꯇꯣꯛꯑꯒ ꯃꯤꯉꯩꯁꯦ ꯋꯥꯈꯜꯁꯦ ꯇꯣꯉꯥꯟꯕ ꯑꯃꯗ ꯈꯔ ꯄꯩꯁా ꯄꯥꯏꯕ ꯈꯔꯅ ꯑꯗꯨꯝ ꯁꯥꯟꯅꯕꯩ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯐꯪꯍꯟꯒꯦ ꯍꯥꯏꯔꯒ ꯅꯦꯠꯇꯣ ꯄꯨꯂꯞ ꯐꯪꯍꯟꯕꯤꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯈꯪꯍꯟꯒꯦ ꯍꯥꯏꯔꯗꯤ ꯂꯣꯏ ꯈꯪꯍꯜꯂꯣ ꯁꯨꯝ ꯑꯃꯗ ꯑꯃꯨꯛ ꯅꯦꯠ ꯊꯥꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯅꯦꯠ ꯊꯥꯅꯤ ꯆꯤꯡ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯐꯪꯅꯤ ꯑꯗꯩꯗꯤ ꯃꯈꯥꯗ ꯑꯃꯨꯛ ꯐꯪꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯆꯨꯝꯕꯗꯨꯗꯤ ꯂꯥꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯙꯔꯃ ꯑꯃꯗ ꯂꯣꯏ ꯆꯠꯅꯕꯅꯦ ꯍꯌꯦꯡ ꯁꯤꯕ ꯀꯥꯟꯗ ꯀꯔꯤꯁꯨ ꯄꯨꯕ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯈꯪꯉꯕ ꯅꯪꯒꯤ ꯅꯆꯥꯒꯤ ꯅꯁꯨꯒꯤ ꯇꯥꯜꯂꯤꯕ ꯅꯪꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯤ ꯍꯥꯠꯂꯤꯗꯣ ꯅꯪ ꯑꯗꯨꯝ ꯄꯥꯞ ꯑꯗꯨꯝ ꯄꯨꯔꯗꯧꯕꯅꯦ ꯈꯪꯉꯕ ꯁꯤꯃ ꯑꯗꯨꯝ ꯈꯪꯕꯤꯌꯣꯕ ꯃꯌꯥꯝꯅ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯅꯪ ꯙꯔꯃꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯂꯤꯅꯦ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯤꯅꯦ ꯃꯤ ꯍꯥꯠꯂꯨꯔꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯐꯪꯕ ꯇꯥꯕꯅꯦ ꯑꯩ ꯁꯤꯃ ꯍꯥꯏꯖꯔꯒꯀꯣ ꯃꯃꯤ ꯍꯣꯞꯀꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁꯟ ꯑꯣꯏꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯒꯁꯨ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯈꯪꯉꯕ ꯑꯃꯗꯁꯨ ꯇꯥꯏꯅꯔꯣꯏ ꯑꯃꯗꯁꯨ ꯍꯥꯏꯖꯔꯣꯏ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯃꯅ ꯑꯉꯝꯕ ꯆꯥꯊꯣꯛꯅꯕꯒꯤ ꯇꯥꯏꯞꯇ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯗꯩꯗꯤ ꯅꯦꯠꯁꯦ ꯊꯥꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯅꯥ ꯂꯥꯜꯂꯤꯅꯣ ꯀꯅꯥ ꯆꯨꯝꯃꯤꯅꯣ ꯀꯔꯤꯅꯣ ꯃꯣꯏꯁꯨ ꯄꯥꯎ ꯈꯪꯗꯕꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯐꯝꯗ ꯔꯨꯠꯇꯣ ꯇꯣꯉꯥꯟꯕ ꯔꯣꯝꯗ ꯆꯠꯂꯝꯕꯁꯨ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯉꯩꯁꯤꯗꯤ ꯀꯩꯁꯨ ꯑꯗꯨ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯀꯩꯀꯩ ꯐꯪꯗꯕꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯑꯝꯕ ꯌꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯂꯩꯔꯤꯕ ꯆꯤꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯤꯟꯗꯗꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯇꯧꯔꯨ ꯀꯩꯅꯣ ꯌꯨ ꯄꯤ ꯕꯤꯍꯥꯔꯗ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯊꯤꯡꯈ꯭ꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯘꯛ ꯑꯅ ꯂꯥꯛꯎ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯘꯛ ꯑꯅ ꯂꯥꯛꯎ ꯀꯩꯅꯣꯅ ꯌꯨ ꯄꯤꯒꯤ ꯁꯤꯑꯦꯝ ꯀꯩꯅꯣꯅ ꯂꯥꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯥꯛꯈꯨꯝ ꯑꯃꯗ ꯐꯝꯃꯝꯕ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯆꯥꯛꯈꯨꯝꯗꯣ ꯄꯨꯔꯒ ꯂꯥꯛꯑꯒ ꯃꯌꯥꯝꯗ ꯀꯩꯅꯣ ꯆꯥꯛꯈꯨꯝ ꯑꯃ ꯍꯥꯏꯁꯦ ꯑꯐꯕ ꯃꯌꯥꯝꯁꯨ ꯂꯩꯅꯤ ꯐꯠꯇꯕ ꯃꯌꯥꯝꯁꯨ ꯂꯩꯅꯤ ꯑꯗꯨꯒꯤ ꯄꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯊꯣꯔꯛꯑꯣꯕ ꯈꯪꯉꯕ ꯑꯁ ꯌꯥꯔꯤ ꯇꯧꯔꯤ ꯑꯩꯈꯣই ꯃꯌꯥꯝ ꯇꯧꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯤꯡꯉꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯤ ꯊꯛꯃꯤꯟꯅꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤ ꯁꯨꯝ ꯈꯟꯒꯅꯣꯕ ꯈꯪꯉꯕ ꯌꯣꯒꯤꯅ ꯀꯩ ꯈꯟꯒꯦ ꯌꯨ ꯄꯤꯗ ꯁꯤꯁꯨ ꯑꯩ ꯍꯪꯉꯛꯀꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯕꯨꯜꯗꯣꯖꯔ ꯁꯔꯀꯥꯔꯒ ꯊꯣꯛꯂꯒ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯣꯐ ꯗꯤꯐꯔꯦꯟꯁ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯡꯅꯤꯡꯉꯦ ꯁꯛꯅꯤꯡꯉꯦ ꯍꯥꯏꯅꯤꯡꯉꯦ ꯉꯥꯏꯍꯥꯛ ꯏꯔꯥꯡ ꯊꯥꯛꯀ ꯅꯦꯝꯊꯔꯛꯄꯒ ꯈꯤꯇꯪ ꯑꯁ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯥꯝ ꯌꯦꯡꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯦꯔꯣ ꯃꯌꯥꯝꯁꯦ ꯈꯪꯉꯕ ꯌꯥꯝ ꯌꯦꯡꯉꯒꯀꯣ ꯈꯤꯇꯪ ꯅꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯈꯤꯇꯪ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔ ꯃꯥꯜꯂꯦ ꯃꯅꯨꯡ ꯇꯧꯅꯩꯗꯨꯗꯤ ꯀꯔꯤꯝ ꯎꯗꯕ ꯁꯣꯝꯗ ꯄꯩꯁꯥ ꯄꯥꯏꯔ ꯆꯧꯀ꯭ꯔꯤ ꯐꯖꯕꯗ ꯐꯝꯃꯒ ꯆꯧꯀ꯭ꯔꯤ ꯐꯖꯕꯗ ꯂꯩꯔꯒ ꯗꯤꯄꯦꯟ ꯇꯧꯕꯅꯤꯅ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅꯤ ꯂꯩꯗꯣꯏꯁꯦ ꯁꯤꯃ ꯈꯪꯕꯤꯔꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯆꯤꯟ ꯊꯤꯅꯕ ꯆꯤꯟꯗ ꯉꯥꯡꯅꯕ ꯑꯗꯨꯅ ꯀꯔꯤꯝ ꯀꯥꯟꯅꯕ ꯅꯠꯇꯦ ꯅꯪꯅ ꯄꯣꯛꯏꯕ ꯅꯪꯒꯤ ꯊꯣꯛꯂꯛꯏꯕ ꯅꯆꯥꯗꯣ ꯑꯗꯨꯐꯥꯎꯗꯅꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯇꯝꯕꯤꯔꯝꯃꯣꯕ ꯏꯟꯗꯤꯌꯥꯒꯤ ꯀꯜꯆꯔꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯝꯕ ꯃꯐꯝꯗ ꯂꯩ ꯀꯔꯝꯕ ꯃꯐꯝꯗ ꯍꯤꯡꯉꯒ ꯂꯩꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯉꯕ
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯉꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯃꯆꯥꯉꯩꯁꯤꯅ ꯍꯧꯖ ꯀꯌꯥꯗꯒꯤ ꯂꯥꯛꯏꯕ ꯐ꯭ꯌꯨꯆꯔ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯄꯣꯛꯄ 1991ꯗꯒꯤ ꯄꯣꯛꯂꯛꯏ 1992, 93, 94, 95, 96 ꯐꯥꯎꯗ ꯏꯔꯥꯡ ꯇꯧꯔ 2012, 13, 14, 15 ꯁꯤꯐꯥꯎꯗ ꯏꯔꯥꯡ ꯇꯧꯔꯒ ꯃꯩꯇꯩ ꯃꯌꯥꯝꯅ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯀꯦ NRC ꯆꯠꯍꯟꯁꯤ ILP ꯂꯥꯛꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯁꯤꯈꯤꯕ ꯆꯥꯈꯤꯕ ꯑꯗꯩꯗꯤ ꯋꯥꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯅꯦꯕ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤꯁꯦ ꯁꯨꯝ ꯐꯥꯛꯇꯣꯔꯛꯑꯒꯗꯤꯀꯣ ꯈꯤꯇꯪ ꯈꯟꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯦ ꯑꯩ ꯀꯨꯀꯤ ꯂꯦꯟ ꯄꯥꯝꯃꯦ ꯍꯦꯛꯇ ꯏꯟꯗꯤꯌꯥꯅꯒ ꯄꯤꯔꯛꯑꯗ꯭ꯔꯥ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯒ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯈꯤꯇꯪꯗꯤ ꯁꯦꯝꯕꯤꯔꯝꯃꯣꯕ ꯈꯪꯉꯕ ꯑꯁꯦꯡꯕꯩꯗꯤ ꯈꯪꯉꯕ ꯑꯗꯨ ꯁꯦꯝꯃꯕ ꯃꯇꯨꯡꯗꯅꯦ ꯅꯪ ꯇꯥꯅꯤꯡꯕ ꯇꯥꯜꯂꯁꯨ ꯅꯪ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔ ꯃꯇꯝꯗꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯅꯀꯣꯛꯇꯨꯗ ꯈꯤꯇꯪ ꯈꯜꯂꯛꯀꯅꯤ ꯑꯩꯅ ꯍꯤꯡꯉꯤꯕ ꯑꯩꯅ ꯆꯥꯔꯤ ꯑꯩ ꯏꯃꯥ ꯏꯄꯥ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯪꯉꯕ ꯑꯩꯈꯣꯏ ꯃꯁꯦन ꯈꯟꯅꯔꯒ ꯑꯩꯈoi ꯃꯁꯦन ꯕ꯭ꯂꯦꯝ ꯇꯧꯅꯔꯒ ꯑꯁ ꯑꯗꯨꯅ ꯔꯦꯞ ꯇꯧꯈ꯭ꯔꯃꯤ ꯑꯗꯨꯅꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯅꯪꯅ ꯔꯦꯞ ꯇꯧꯈꯤꯕ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯊꯣꯛꯂꯛꯀꯦꯕ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦ ꯀꯩꯅꯣ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯗ ꯑꯗꯨꯝ ꯅꯪ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯅꯣꯏ ꯁꯥꯟꯅꯅꯤꯡꯕ ꯅꯣꯏ ꯀꯝꯃꯨꯅꯤꯇꯤꯁ ꯈꯟꯅꯕꯅꯤ ꯅꯣꯏ ꯀꯝꯃꯨꯅꯤꯇꯤꯁ ꯁꯨꯃꯥꯏꯅ ꯐꯥꯏꯇꯤꯡ ꯇꯧꯅꯕꯅꯤ ꯅꯣꯏ ꯑꯦꯒꯥꯏꯅꯕꯅꯤꯅ ꯑꯗꯨꯝ ꯊꯝꯃꯤꯁꯤꯅ ꯈꯪꯉꯣ ꯂꯣꯏꯔꯦ ꯁꯣꯝꯗ ꯈꯔꯅ ꯑꯁ ꯇ꯭ꯋꯤꯇꯔꯗ ꯑꯗꯨ ꯍꯥꯏꯌꯣ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯁꯤꯕꯣ ꯇ꯭ꯋꯤꯇꯔꯗ ꯑꯗꯩ ꯐꯦꯁꯕꯨꯛꯇ ꯑꯗꯨ ꯍꯥꯏꯌꯣ ꯑꯗꯨ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯁꯤꯕꯣ ꯀꯅꯥꯅ ꯌꯦꯡꯕꯤꯗꯣꯏꯁꯤꯕꯣ ꯁꯣꯝꯗ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯉꯥꯡꯅꯤ ꯁꯣꯝꯗꯅ ꯑꯃ ꯉꯥꯡꯅꯤ ꯁꯣꯝꯗ ꯑꯃ ꯇꯧꯅꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯅ ꯈꯪꯉꯕ ꯑꯁꯦꯡꯕꯩꯗꯤ ꯑꯗꯨ ꯈꯤꯇꯪ ꯕ꯭ꯔꯦꯟꯁꯦ ꯋꯥꯁ ꯑꯥꯎꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯋꯥꯁ ꯑꯥꯎꯠ ꯌꯥꯝ ꯇꯧꯔꯦ ꯌꯦꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯕ ꯑꯉꯝꯕ ꯁꯨꯝ ꯆꯥꯟꯅꯔ ꯂꯩꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯁꯨ ꯉꯝꯃꯦ ꯅꯪꯁꯨ ꯑꯩꯁꯨ ꯂꯣꯏ ꯉꯝꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯇꯧꯔꯒ ꯂꯥꯛꯁꯦꯕ ꯈꯪꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠꯇꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯩꯈꯣꯏꯁꯦ ꯀꯥꯏꯗꯩ ꯍꯧꯔꯛꯄꯅꯣ ꯉꯁꯤꯐꯥꯎ ꯏꯟꯗꯤꯌꯥꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯁ ꯃꯥꯗꯤ ꯅꯣꯔꯠ ꯏꯁꯁꯤꯅ ꯁꯛꯍꯦꯛ ꯎꯕ ꯀꯥꯟꯗ ꯅꯣꯔꯠ ꯏꯁꯅꯤ ꯑꯗꯨꯝ ꯍꯥꯏꯗꯣꯔꯕꯅꯦ ꯈꯪꯉꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯈꯟꯕꯤꯌꯨꯕ ꯑꯩꯈꯣꯏ ꯂꯨꯁꯤꯄ꯭ꯔꯤꯌꯥ ꯏꯆꯥꯅꯨꯄꯤꯅ ꯇꯧꯖꯔꯤꯕ ꯏꯝꯄ꯭ꯔꯦꯁꯟ ꯇꯧꯔꯒ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝꯗꯒꯤ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯏꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯃꯌꯥꯝ ꯈꯪꯐꯝ ꯊꯣꯛꯏ ꯑꯩ ꯃꯤꯅꯠ 12 ꯐꯥꯎꯗꯤ ꯉꯥꯡꯉꯦ ꯑꯗꯨ ꯌꯥꯝ ꯉꯥꯡꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯉꯥꯡꯉꯣ ꯍꯥꯏꯔꯒꯗꯤꯀꯣ ꯐꯖꯅ ꯀꯩꯅꯣ ꯍꯥꯏꯔꯒ ꯀꯟꯐꯔꯦꯟꯁ ꯑꯃ ꯐꯖꯅ ꯐꯝꯃꯒꯅꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯖꯅ ꯀꯗꯥꯏꯗꯒꯤ ꯁꯣꯏꯔꯛꯄꯅꯣ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯗꯥꯏꯗꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯀꯗꯥꯏꯗꯒꯤ ꯗꯤꯄꯦꯟ ꯇꯧꯔꯛꯄꯅꯣ ꯀꯔꯝꯕ ꯃꯐꯝꯗ ꯁꯣꯏꯔꯛꯏꯅꯣ ꯀꯔꯝꯕ ꯃꯐꯝꯗ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯖꯦꯕ ꯈꯪꯉꯕ ꯁꯤꯒꯤ ꯍꯨꯔꯥꯟꯕ ꯃꯆꯨꯝ ꯆꯥꯕ ꯃꯅꯤꯡꯗꯒꯤ ꯃꯆꯨꯝ ꯆꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯄꯨꯔꯛꯀꯅꯤ ꯑꯩꯅ ꯉꯁꯤ ꯇꯥꯜꯂꯤꯕ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯏꯁꯥꯁꯤ ꯇꯥꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯐꯪꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯍꯨꯔꯥꯟꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯥꯡꯍꯟꯕꯅꯦꯕ ꯈꯪꯉꯕ ꯁꯤꯗꯒꯤꯅꯤ ꯊꯣꯛꯂꯛꯏꯁꯦ ꯑꯁ ꯑꯩ ꯉꯝꯃꯦ ꯑꯩ ꯊꯕꯛ ꯇꯧꯕ ꯂꯥꯛ 30 ꯄꯤꯔꯣ 50 ꯄꯤꯔꯣ ꯁꯤ ꯊꯕꯛꯁꯦ ꯑꯣꯏꯗꯣꯏ ꯆꯧꯏ ꯁꯨꯃꯥꯏꯅ ꯇꯧꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯁꯥꯒꯤ ꯃꯦꯔꯤꯠ ꯅꯁꯥꯒꯤ ꯗꯤꯄꯦꯟ ꯇꯧꯔꯒ ꯂꯣꯏ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯣ ꯄꯩꯁꯥꯒꯤ ꯀꯩꯝꯇ ꯑꯗꯨ ꯍꯥꯠꯅꯕ ꯁꯣꯝꯗ ꯑꯁ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯗꯨꯅ ꯁꯤ ꯍꯥꯏꯔꯤ ꯄ꯭ꯔꯙꯥꯟꯗꯨꯅ ꯁꯤ ꯑꯁꯦꯡꯕꯩꯗꯤ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯄꯥꯁꯇꯔ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯅꯝꯁꯤꯜꯂ ꯊꯝꯖꯦꯕ ꯍꯧꯖꯤꯛ ꯄꯥꯁꯇꯔ ꯅꯠꯇ꯭ꯔꯗꯤ ꯄꯥꯁꯇꯔ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯅꯪꯒꯤ ꯔꯥꯏꯠ ꯇꯨ ꯐ꯭रीडꯝ ꯔꯥꯏꯠ ꯇꯨ ꯀꯩꯅꯣ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯣ ꯅꯁꯥꯅ ꯍꯤꯝꯃꯠ ꯂꯩꯔꯒ ꯈꯪꯉꯕ ꯁꯤꯗꯩ ꯂꯣꯏ ꯁꯣꯏꯔꯛꯏꯁꯦ ꯑꯁ ꯑꯩ ꯑꯗꯨ ꯐꯪꯗꯤꯌꯦ ꯑꯗꯥ ꯇꯧꯗꯤꯌꯦ ꯑꯩ ST ꯀꯣꯇꯥ ꯆꯠꯇꯤꯌꯦ ꯑꯗꯨ ꯇꯧꯗꯤ ꯑꯁ ꯃꯩꯇꯩ ꯃꯆꯥꯉꯩꯅ ꯂꯣꯏ ꯆꯥ ꯂꯩꯈꯤꯕꯩ ꯇꯥꯏꯞꯇ ꯃꯩꯇꯩ ꯃꯆꯥꯉꯩꯅ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯒ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯆꯠꯈꯤꯕꯩ ꯇꯥꯏꯞꯇ ꯃꯣꯏꯒꯤ ꯍꯨꯔꯥꯟꯕ ꯃꯌꯥꯝꯗꯨꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯗꯤ ꯈꯟꯗ꯭ꯔꯤꯕ ꯉꯁꯤꯐꯥꯎ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯐꯦꯁꯕꯨꯛꯇ ꯋꯥꯆꯞꯇ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯔꯛꯀꯅꯨ ꯋꯥ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩ ꯇꯁꯦꯡꯅ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯏꯁꯇꯦꯇꯁꯇ ꯑꯗꯨꯝ ꯍꯥꯞꯄꯅꯤꯀꯣ
ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯥꯟ ꯇꯧꯔꯦ, ꯂꯥꯟꯒꯤ ꯋꯥ ꯍꯥꯞꯄꯤꯔꯛꯀꯅꯨ, ꯑꯃ ꯇꯧꯕꯤꯔꯛꯀꯅꯨ, ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯝꯃꯒ ꯂꯩꯌꯨ. ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯀꯅꯥꯝꯇꯅ ꯅ꯭ꯌꯨꯁꯇ ꯀꯩꯗ ꯑꯗꯨꯒꯤ ꯋꯥ ꯀꯔꯤꯝ ꯇꯥꯕꯤꯒꯗꯧꯕ ꯅꯠꯇꯦ, ꯈꯪꯉꯕ? ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ. ꯕꯥꯏ ꯕꯥꯏ.